ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯕꯣꯛ ꯊꯝꯕꯥꯜ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤ ꯃꯁꯥꯗ ꯄꯨꯔꯥ ꯃꯥꯏꯕꯤ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯆꯪꯕ ꯅꯠꯇꯦ꯫ ꯃꯁꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝꯗ ꯌꯥꯝꯅ ꯈꯪ-ꯍꯩꯕ ꯑꯍꯜꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯅꯥꯟꯊꯣꯛꯄꯁꯤ ꯑꯍꯜ ꯑꯁꯤꯗ ꯁꯦꯝꯕ ꯍꯦꯛꯇ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯍꯜ ꯑꯁꯤ ꯃꯤꯉꯣꯟꯗꯗꯤ ꯌꯥꯝꯅ ꯐꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃ ꯑꯅꯤꯗ ꯍꯥꯏꯕꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯐꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯍꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯃꯔꯝꯗꯤ ꯈꯣꯡ ꯈꯨꯠ ꯆꯨꯝꯊꯣꯛꯄꯗ ꯑꯍꯜ ꯑꯁꯤꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕꯁꯤꯗ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯁꯤ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯃꯤꯠ ꯈꯥꯅ ꯍꯦꯛ ꯌꯦꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤ ꯍꯦꯛꯇ ꯈꯠꯅꯒꯜꯂꯤ꯫ ꯅꯠꯇ꯭ꯔꯒꯅ ꯕꯕꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯍꯦꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯜꯂꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯅꯪꯗꯤ ꯎꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯃꯁꯤꯅ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤꯕꯁꯤ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ, ꯀꯔꯤꯅꯣ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤ, ꯀꯃꯥꯏꯅ ꯃꯤꯁꯤꯡꯁꯦ ꯇꯥꯟꯗꯣꯔꯤꯒꯦ? ꯌꯦꯡꯅꯤꯡꯕ ꯃꯈꯩ ꯌꯦꯡꯖꯁꯅꯨ꯫ ꯑꯁꯣꯝꯗ ꯃꯤ ꯈꯔ ꯂꯥꯡꯕꯁꯤꯗ ꯆꯨꯝꯅ ꯌꯦꯡꯖꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯕꯕꯥꯍꯣꯏꯒꯤ ꯀꯥꯡꯕꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯐꯝꯃꯒ ꯋꯥ ꯂꯥꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯩꯒꯨꯝꯕ ꯑꯃ ꯍꯧꯒꯠꯂꯒ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯈꯪꯗꯕ ꯑꯃ ꯃꯩ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯅꯝ ꯑꯗꯨ ꯆꯦꯜꯂꯛꯄꯗꯒꯤ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯅꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯈꯤ꯫ ꯀꯔꯤꯅꯣ ꯃꯅꯝ ꯑꯁꯤꯗꯤ ꯍꯥꯏꯅꯗꯨꯅ ꯏꯃꯥꯅꯁꯨ ꯕꯕꯥꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯉꯁꯥꯏꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯗꯣ ꯐꯔꯦ ꯈꯤꯇꯪ ꯊꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯣ, ꯑꯁꯥꯏꯗꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝ ꯆꯥꯃꯤꯟꯅꯔꯒ ꯀꯥꯏꯅꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ, ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯊꯣꯛꯃꯤꯟꯅꯈ꯭ꯔꯒꯦ, ꯑꯗꯣ ꯃꯅꯝꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯁꯤꯔꯐꯥꯎ ꯈꯣꯟꯅꯨꯡ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯌꯨꯔꯒ ꯂꯩꯍꯧꯗꯣꯔꯤꯕꯖꯥꯔ ꯈꯪꯗꯦ꯫ ꯐꯔꯦ ꯐꯔꯦ ꯑꯩ ꯃꯈꯣꯏꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯂꯝꯄꯥꯛꯇ ꯕꯣꯜ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯅ ꯈꯣꯡꯎꯞ ꯇꯣꯡꯖꯜꯂꯒ ꯏꯃꯥꯗ, ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯀꯣꯟꯅ ꯑꯩꯅ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯃꯤ ꯃꯁꯛꯇꯤ ꯎꯗꯦ, ꯃꯤꯒꯨꯝꯕꯒꯤ ꯃꯃꯤ ꯑꯃ ꯃꯈꯥꯗ ꯇꯥꯕ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯤ, ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯕꯣꯛ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯟꯗ ꯃꯤ ꯂꯩꯕꯗꯤ ꯎꯗꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯃꯤꯒꯨꯝꯕ ꯑꯃ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯏꯃꯥꯗ ꯍꯥꯏꯔꯨꯕꯗꯒꯤ ꯏꯃꯥꯗꯤ ꯃꯁꯥꯗ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯄꯥꯈꯠ ꯆꯥꯎꯕꯒ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯖꯨꯂꯀꯝ ꯍꯧꯒꯠꯂꯒ ꯑꯩꯕꯨ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏ, ꯅꯪ ꯕꯕꯥꯁꯨ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ, ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ, ꯊꯥꯡꯖ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯃꯨꯛ, ꯏꯃꯥ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯂꯥꯏ ꯇꯤꯟ ꯀꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯜ ꯑꯁꯤꯁꯨ ꯑꯐꯠꯇꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯔꯒ ꯁꯥꯒꯩꯒꯤ ꯌꯨꯝ ꯑꯃ ꯑꯅꯤꯁꯤꯗ ꯍꯦꯛꯇ ꯆꯥꯡꯌꯦꯡ ꯇꯝꯃꯛꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯈꯪꯖꯜꯂꯨ, ꯍꯌꯦꯡꯈꯩꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕꯁꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯀꯌా ꯊꯣꯛꯀꯅꯨ꯫ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯄꯥꯒ ꯅꯪꯒ ꯅꯅꯤꯡꯇꯝꯃꯨ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯍꯜꯂꯛꯇꯦ ꯇꯧꯔꯒ ꯏꯃꯥꯗ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯕꯕꯥꯍꯣꯏ ꯀꯥꯡꯕꯨꯗꯨ ꯒꯥꯔꯤ ꯑꯃꯅ ꯀꯟꯅ ꯊꯧꯔꯛꯑꯒ ꯊꯣꯝꯖꯤꯜꯂꯝꯃꯤ, ꯈꯔ ꯁꯣꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠꯈꯤꯗꯨꯅ ꯕꯕꯥꯆꯧ ꯍꯣꯏꯗ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯆꯦꯟꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯪ ꯅꯈꯣꯏ ꯆꯤꯆꯦꯒ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯕꯕꯥꯆꯧ ꯍꯣꯏꯒ ꯅꯃꯥꯕꯣꯛꯀ ꯑꯩꯈꯣꯏ 3 ꯆꯠꯂꯨꯈꯤꯒꯦ,
ima hoi halaktri phau yumdagi mapan thonganu hairamduna babagi manakta satki asomnana baba chaugi masanupi akhoi se gaiga leminarami matam aduda sise adusu ikhalakpagi irang khara phaba nupa yamna koiba matamni maduna baba chau hoi satkibagi tanja lauraga phone da magi nupa aduga wari sanaba hauki aisu makhoi kada tv yengaga lerami tanja aduda khoi yum manungda kolik kuma makhada tabagi makhon khara ina tarakhi ahambada desu akhoi haudongna miga leitabadu sakhumda sangaga indabagumba malami ngayak tairagadi amuksu thong thongnaw khumjanbagi makhol ama muk tarakhi handakte isu wakhal ama tawrami karino ima hoisu hawdikta chatkibada ngairi akoigi yum manungda tariba makhon singa sibu karino manungda kana sangiba sanu khalami tanja aduda su amuk mai mulakhi ise du su mai muli mute khangdaba makhai magi kada murung murung wari sarka lei ona desu ama mamarak aduda sum leibadu kijarakpadagi isegi katamna ma marga sise mai mulle itomda leiba kijai mai amata thangat piu hairami madudai se namuk sumna khumakhi paikhomba akhoi gidi lem su leite candle su ima hoina karaida thamambano khangde nakhoi gidi leromgani noidagi nang laurusu hairakhi aina mu ise ai tomda satpa ngamoi sega chalaga laurusi mamnaga mambaga ai talle hairami konadi se namagi phone gi light adu thalaga akhoi yumlomda lakpa horami sumang hek yobagadi akhoi yumgi thong thongnaw sing adu loina hangtoga leramki ngasai mana chu chalamdaida thong thongnaw sing ase loina lonselamabani matam adu dai chu sada kiba ma puglakhi yum manungda kari kari leramgadagi khalami asumna ise na mamang thangalaga yum adu da sangakhi aiso akhoi tv kadagi akhoi gi mai gi lem adu lauraga segai ga thorake hek tawrakpada sakhum lomdagi miyoy ama yamna wana na hebagi makhol mai segai kana tarakhi madudai se di masada kari khalabano khangde makhada phamdaraga thak thak niktuna laiki aisu makhol adu tarakpadigi kiman khiduna yumge electric lamp singa du loina lokthoga tv ka adu mapungan ngan ba makhai akoi bada thalami ise na su nanaw kai makhono hujiki du bo hangakhi aina muk khangde se ima hoida phone amukta taw makoi halakhiroidra mukta hangu hairami sena su ima hoida phone tawrami aduga yum asida tawriba mataw singa sisu ima da hairami kona de ima na nachina naw yum adu da leiruranu baba chaw hege yum da waina chalo akoi su lakna ba thori baba su ka hena su audre halani na koi pakhat kanu hairakhi ima na phone hek thamkibagadi mai su muk lakhi matam adu de se gai ga yum adu da ge thorakna ba tawringai sakhumda mi ma leibagi sanil amadi phaurakhi adubu kirasu kina mapana kanna chenthokrasi hainaduna sakhum lomda yengdabi se gaiga kanna mapanda chenthorakhi adugo baba chauhigi yum manungda chenselami matam aduda suangakpani akhoi yumgi thong thongnaw sing adu hangtok hangjing sanabagi moongda gam gam laungna makhon thorakhi ngayak leragadi yumgi miyoi singchu loina laknarami baba su kya sokpo iramkhide adubo mamanaba amadi gari duna thomambadagi khongi saru kapthoe operation tawni haidana hospital da lehuri hairakhi se gaiga na sunga sai khoigi yumda tawrakhiba mataw sing adu makhoi da wari tamami matam adu da baba gai magadi karigumba khara khangba mali makhoi masin munna munna yengnarami yum manung adu da su hek changakpada angakpani akhoi gi phamung sing adu su miyoy amana hipambagi mawongda nekhair ka leiramki sakhum da su kolik sing adu makhada loina tar ka leirami tawbadu baba gi ka adudi pochei kolik masi matalengam khide mafam sana sana leiramki mataw kyasida imasu kariguma khara singnaba leiba mali numittumadi baba chau hegida akhoi mungi makhoida chak hapalami baba na ising kita thakke haiba phau baba chau hoidagi oina lauraga pirami nonghe ngan bagadi imana maibi matana basatki aina yumda baba bu sangaga lehawi imana halakpada su baba da sumna hairami ngarangi numittu masigi mipattaba halasina sanaba ngakta oirami mana yum masida amangba laitin thajalakpani hai tawbadu nangi kadi sangamde hai maramde nangi kadi laning thauka siga supulido maduna sangba ngamdabani hai isingda lai yoiba kari kari no khara swalaga piri masi yumge koiba madi yum manungda loina khikto hairi khangre tawdoise akoina kari su hairuba leite akoi sagai sida dum onselaga leire masigi hanse pharoidori khanarubasu yaba natte do haiduna imana babada hairami masigi matung matam khra leiraga diamu
ꯑꯩꯈꯣꯏ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯥꯂꯤ ꯇꯥꯔꯝꯃꯤ ꯃꯥꯒꯤ ꯂꯥꯏꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯂꯥꯏ ꯊꯥꯖꯤꯜꯂꯛꯏꯕꯁꯤꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯇꯧꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯝꯃꯤ ꯏꯃꯥꯁꯨ ꯃꯅꯤꯡꯗ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯄꯣꯠꯆꯩ ꯊꯅꯝꯕ ꯏꯃꯨꯡꯗ ꯄꯨꯁꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯇꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯋꯥꯡꯊꯪ ꯋꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯑꯁꯤꯕꯨ ꯐꯣꯟ ꯇꯧꯔꯒ ꯃꯈꯣꯏꯗ ꯍꯥꯏꯕꯤꯍꯧꯁꯤꯔꯥ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯕꯕꯥꯗ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ ꯍꯥꯏꯍꯧꯕꯅꯗꯤ ꯐꯩ ꯉꯁꯤꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯍꯅꯨꯕꯤꯗ ꯍꯧꯔꯝꯃꯅꯤ ꯁꯦꯝ ꯁꯥꯕ ꯑꯁꯣꯝꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯕꯕꯥꯆꯧꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯐꯣꯟ ꯑꯗꯨꯁꯨ ꯏꯃꯥꯕꯣꯛꯅ ꯄꯥꯏꯈꯠꯂꯛꯈꯤ ꯑꯗꯨꯒ ꯕꯕꯥꯅ ꯃꯈꯣꯏꯗ ꯉꯁꯤꯁꯦ ꯈꯔ ꯆꯦꯛꯁꯜꯂꯨ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯅꯈꯣꯏ ꯅꯅꯥꯎꯄꯤꯅꯁꯨ ꯏꯇꯩꯃ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯀꯔꯤꯅꯣꯃ ꯎꯔꯛꯏ ꯍꯥꯏ ꯑꯕꯦꯒꯗꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯀꯥꯏꯅ ꯃꯄꯥꯟꯗꯒ ꯊꯣꯛꯍꯜꯂꯨꯔꯅꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯉꯁꯥꯏ ꯅꯨꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯁꯣꯛ ꯕ꯭ꯔꯦꯛ ꯍꯧꯈ꯭ꯔꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯇꯨꯝꯖꯔꯨ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯀꯣꯗꯣꯛ ꯀꯗ꯭ꯔꯥꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯩꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇꯁꯨ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯄꯥꯜꯂꯤ ꯃꯗꯨꯗ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯃꯥꯟꯗꯦ ꯃꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯩꯉꯥꯛꯅꯔꯛꯈꯤ ꯏꯃꯥꯕꯣꯛꯅꯁꯨ ꯕꯕꯥꯆꯧꯕꯨ ꯍꯧꯗꯣꯛꯄ ꯃꯈꯣꯟ ꯇꯥꯏ ꯑꯗꯨꯕꯨ ꯕꯕꯥꯆꯧꯗꯤ ꯄꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯀꯟꯅ ꯅꯥꯍꯦꯔꯛꯈꯤ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯁꯤ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗ ꯕꯕꯥꯆꯧꯗꯤ ꯃꯩꯉꯥꯛꯅꯕꯗꯨ ꯐꯈꯤ ꯏꯃꯥꯕꯣꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯈꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯌꯨꯝ 2-3 ꯀꯝꯗꯧꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯂꯩꯀꯥꯏꯗ ꯄꯥꯎ ꯇꯝꯃꯨꯏ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯥꯖꯕꯤꯗꯦꯗꯣ ꯃꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯗ ꯑꯔꯥꯟꯕ ꯇꯥꯏ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯃꯇꯝ ꯈꯔ ꯀꯔꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯁꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯁꯤꯈ꯭ꯔꯦ ꯍꯦꯛ ꯄꯥꯎ ꯇꯥꯕꯒ ꯑꯃꯨꯛ ꯍꯜꯂꯛꯑꯁꯤ ꯍꯥꯏꯗꯅ ꯏꯃꯥꯕꯣꯛꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯃꯥ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯄꯥꯛꯁꯨ ꯁꯤꯒꯗꯕ ꯃꯥꯟꯗꯦ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯍꯤ ꯂꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯈꯣꯏꯗ ꯋꯥ ꯀꯥꯏꯗꯣ ꯁꯥꯟꯅꯔꯕ ꯀꯔꯤꯅꯣ ꯈꯔꯗꯤ ꯋꯥꯠꯈꯤꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯅꯨꯕꯤ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯃꯃꯝ ꯄꯥꯂꯤ ꯅꯥꯏꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯩꯋꯥ ꯇꯤꯟꯋꯥꯁꯤꯡ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯏ ꯀꯥꯏꯅ ꯊꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯇꯤꯟꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯗ ꯎꯛꯅ ꯊꯦꯡꯅꯅꯕ ꯁꯤꯟꯕꯅꯤ ꯑꯁꯨꯝꯅ ꯆꯍꯤ 4-5 ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯏꯁꯣꯔ ꯐꯤꯖꯣꯜ ꯍꯣꯡꯕꯗ ꯃꯥꯏꯕꯤꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯁꯨꯝꯅ ꯆꯦꯜꯂꯛꯈꯤ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯑꯐꯠꯇꯕ ꯇꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗꯤ ꯏꯕꯨꯙꯧ ꯍꯣꯏꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯅꯤ ꯏꯆꯥ ꯏꯅꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯅ ꯈꯪꯖꯔꯛꯄꯗꯨ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯅꯤ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯀꯥꯟꯅꯗꯅ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ ꯃꯥꯅ ꯅꯥꯕ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯣꯝꯗꯨꯅ ꯂꯩꯈꯤ ꯃꯥꯏꯕꯅ ꯐꯥꯎ ꯑꯅꯥꯕꯗꯨ ꯌꯦꯡꯕ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯁꯤꯈꯤ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯗ ꯃꯕꯣꯛꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯐꯥꯎ ꯂꯩꯃꯤꯟꯅꯕꯗ ꯀꯤꯖꯕꯗꯒꯤ ꯃꯇꯣꯝꯗ ꯏꯪꯈꯣꯜ ꯑꯁꯤꯗ ꯊꯅꯝꯃꯤꯗꯨꯅꯤ ꯍꯧꯖꯤꯛꯇꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯉꯀꯥꯟꯗ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯁꯨ ꯂꯩꯕꯗ ꯏꯁꯥꯗ ꯋꯥꯈꯜ ꯑꯃ ꯏꯂꯨꯝ ꯂꯨꯝꯗ꯭ꯔꯤ ꯃꯁꯤꯁꯨ ꯌꯣꯟꯊꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒꯦ ꯐꯥꯎ ꯈꯜꯂꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯌꯨꯝ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯖꯔꯝꯃꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ